ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯁꯨꯝ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯤꯟꯗꯨꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯂꯦꯝꯅ ꯅꯨꯡꯉꯥꯏꯕ ꯈꯪꯗ ꯂꯣꯏꯍꯟꯈꯤꯗꯣꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ? ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ, ꯀꯩꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯅꯤ? ꯇꯔꯪ ꯑꯃꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗ ꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏꯕꯅꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯝꯉꯥꯟꯕꯅ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯃꯇꯥꯒꯨꯝ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯨꯝꯃꯤ, ꯏꯇꯥꯎꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ, ꯀꯩꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯅꯤ? ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯒ ꯀꯩꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯣꯏꯅꯣ? ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯂꯕ ꯅꯠꯇ꯭ꯔꯅꯦ? ꯆꯨꯝꯗꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯗꯕ꯭ꯔꯣ ꯏꯇꯥꯎ ꯃꯌꯥꯝ? ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥꯕ ꯍꯥ? ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯇꯧꯅ ꯇꯔꯪ ꯑꯃꯗꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯁꯨ ꯆꯨꯝꯃꯤ ꯂꯥꯟꯗꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯂꯣꯏꯔꯦ ꯑꯃꯨꯛꯇꯩꯕ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯃꯉꯥꯏꯔꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯐꯤꯕꯝ꯫ ꯀꯨꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯀꯤꯕ ꯍꯥꯏꯕꯕꯨ ꯐꯥꯎꯕ ꯅꯠꯇꯦ, ꯇꯣꯞ ꯇꯣꯞꯄ ꯗꯨꯅꯤꯌꯥ ꯑꯃꯗꯅꯤ ꯂꯩꯔꯤꯕ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯦꯁꯤꯡꯗꯤ ꯂꯣꯏꯔꯦ, ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥꯅꯒ ꯀꯩꯗꯧꯔꯨꯅꯤ? ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ, ꯍꯛꯆꯥꯡꯗ ꯈꯨꯝꯗꯕꯒ ꯃꯥꯟꯅꯔꯦ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯕꯗ꯫ ꯁꯨꯝ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯕꯒꯤ ꯆꯥꯡꯁꯤ ꯏꯟꯈꯠꯂꯛꯄ ꯅꯍꯥꯗꯒꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕꯅ ꯍꯦꯟꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯏꯪꯊꯝꯊꯥꯒꯤ ꯑꯏꯪꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯅꯕꯨ ꯑꯁꯨꯛ ꯊꯦꯡꯅꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯂꯝꯍꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯇꯝꯉꯥꯟꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠ ꯑꯗꯨꯗꯒꯤ ꯁꯦꯔꯤꯟ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯇꯣꯝꯗ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯧꯖꯔꯤ꯫ ꯃꯇꯣꯝꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯒꯤ ꯆꯥꯅꯖꯈ꯭ꯔꯕ ꯃꯔꯨꯞ ꯁꯩꯅꯔꯖꯤꯠꯁꯨ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯒꯨꯂꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯌꯥꯎꯗ ꯍꯦꯛꯇ ꯌꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯒꯨꯂꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯂꯧꯔꯤ꯫ ꯆꯞ ꯃꯥꯟꯅꯩ, ꯂꯩꯔꯤꯕ ꯑꯇꯩꯗꯨꯁꯨ ꯃꯕꯥꯅꯤꯒꯨꯝ ꯂꯣꯏꯅ ꯇꯧꯏ꯫ ꯄꯨꯜꯂꯞꯅ 7-9 ꯑꯣꯏꯒꯅꯤ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯂꯩꯔꯤꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯄꯨꯝꯅꯃꯛ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯝꯗꯝ ꯑꯁꯤ ꯅꯤꯁꯥꯒꯤ ꯌꯥꯏꯀꯥꯏꯕꯨꯡ ꯑꯣꯏꯔꯕ꯭ꯔꯥ? ꯁꯣꯝꯗꯅ ꯃꯃꯥ ꯑꯗꯨ ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯆꯥ ꯍꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯛꯈꯨꯝꯗ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯎꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯊꯣꯏ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤ, ꯑꯗꯨꯅ ꯁꯨꯛꯀꯨꯏꯕ ꯃꯇꯝꯁꯤ ꯍꯨꯃꯥꯡ ꯃꯟꯗꯅ ꯆꯥꯗꯨꯅ ꯍꯤꯡꯅꯔꯛꯂꯤ꯫ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯎꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤ꯫ ꯑꯔꯦꯝꯕ ꯇꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯇꯝꯉꯥꯟꯕ, ꯑꯗꯨꯒ ꯁꯤꯂꯩꯅꯨꯅ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯕꯥꯅꯤꯒꯤ ꯑꯁꯥꯗ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯇꯣꯝꯕꯤ, ꯑꯇꯣꯝꯕꯤ, ꯎꯏꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯐꯃꯨꯡꯗ ꯆꯪꯉꯒ ꯇꯨꯝꯂꯨꯔꯣ ꯀꯩꯗꯧꯕꯒꯦ? ꯄꯨꯡꯁꯦ ꯌꯥꯝꯅ ꯊꯦꯡꯉꯦ, ꯏꯪꯕꯁꯨ ꯌꯥꯝꯅ ꯏꯪꯉꯦꯅꯦ ꯇꯧꯔꯤꯁꯦ, ꯃꯩꯁꯨ ꯌꯥꯔꯛꯇ꯭ꯔꯦ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯇꯞꯅ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯅꯤ ꯃꯦꯝꯊꯣꯏꯅ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏꯕꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯕ ꯎꯏꯗꯕ ꯑꯃꯨꯛ ꯁꯥꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯏꯃꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯨ ꯏꯃꯥ, ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯉꯦ, ꯁꯨꯝ ꯏꯃꯨꯡ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯦ꯫ ꯃꯦꯝꯊꯣꯏ ꯃꯆꯥꯅ ꯍꯥꯏꯔꯛꯏꯕꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏ ꯄꯥꯎꯈꯨꯝ ꯄꯤꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯀꯔꯤꯒꯤ? ꯃꯔꯝꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ, ꯃꯆꯥꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯈꯣꯏꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯈꯟꯖꯕꯩꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯂꯩꯅꯨꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯕꯨꯡꯅ ꯍꯜꯂꯛꯃꯟꯗꯕ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯁꯤ
ꯋꯥꯍꯪ ꯑꯃ ꯆꯠꯅꯕꯤꯔ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯅꯨꯄꯤꯗ ꯑꯊꯤꯡꯕꯗ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯁꯤ ꯅꯠꯇ꯭ꯔꯒ ꯁꯃꯥꯖ ꯑꯁꯤꯅ ꯁꯦꯝꯖꯕ ꯅꯤꯌꯣꯝꯂꯥ? ꯃꯥꯅꯤ, ꯁꯃꯥꯖ ꯑꯁꯤꯅ ꯁꯦꯝꯖꯕ ꯅꯤꯌꯣꯝꯅꯤ꯫ ꯑꯃꯅ ꯂꯩꯈꯥ ꯇꯥꯔꯒ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯇꯥꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯃꯅ ꯇꯧꯔꯒ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ? ꯂꯥꯎꯔꯤ ꯍꯧꯅ ꯐꯣꯡꯅ ꯊꯧꯅꯥ ꯂꯩꯅ ꯅꯨꯄꯥ ꯅꯨꯄꯤ ꯍꯛ ꯃꯥꯟꯅꯔꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯋꯥꯍꯩ ꯇꯥꯔꯒ ꯑꯁꯨꯝꯅ ꯇꯣꯛꯏ ꯅꯠꯇ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤ? ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥ ꯑꯁꯤ ꯇꯥꯈꯤꯗ꯭ꯔꯅꯤ? ꯇꯥꯔꯣꯏ꯫ ꯑꯃꯗꯤ ꯑꯊꯦꯡꯕꯗ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯣꯛꯄꯗ ꯈꯧꯇꯛ ꯆꯥꯔꯤꯕ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯣꯏꯔꯣꯏ꯫ ꯑꯣꯏꯐꯝ ꯊꯣꯛꯇꯦꯅ ꯍꯥꯏꯃꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯊꯣꯛꯇꯦ, ꯍꯥꯏꯃꯟꯕ ꯊꯣꯛꯇꯦ꯫ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯎꯠꯊꯣꯛꯄꯤꯕ, ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯅꯔꯕꯗꯤ ꯀꯩꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯗꯨ ꯃꯁꯥ ꯃꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯃꯊꯧ ꯆꯨꯝꯗ꯭ꯔꯅꯤ ꯍꯥꯏꯔꯤꯕꯁꯤ? ꯃꯃꯥꯅ ꯃꯥꯅ ꯍꯪꯕ ꯋꯥꯒ ꯈꯨꯝꯗꯕ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ, "ꯏꯃꯥ, ꯍꯥꯎ, ꯇꯥꯏꯌꯦ ꯇꯥꯏꯌꯦ" ꯂꯂꯠ ꯇꯧꯅ ꯈꯨꯝꯃꯛꯄꯅꯤ ꯃꯆꯥꯅ ꯊꯦꯡꯉꯛꯄꯁꯤꯗ ꯈꯪꯉꯗꯨꯅ, ꯃꯔꯝꯗꯤ ꯃꯍꯥꯛ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯁꯤꯂꯩꯅꯨꯅ ꯇꯞꯅ, "ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯏꯃꯥ? ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯕ?" ꯃꯦꯝꯊꯣꯏ ꯇꯞꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯆꯥ ꯇꯣꯝꯕꯤ, ꯆꯠꯂꯔꯣꯏ ꯁꯤꯗ, ꯃꯔꯥꯏꯅ ꯍꯟꯖꯔꯛꯑꯁꯅꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯣ, ꯃꯃꯥꯒꯤ ꯋꯥꯈꯜ ꯃꯆꯟꯒꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯁꯤꯕꯣ, ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯁꯅꯨ, ꯃꯥꯇ ꯁꯤꯔꯒ ꯑꯩ ꯄꯦꯜꯂꯗꯕꯅꯤ꯫ ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯅ ꯇꯧꯏ꯫ ꯄꯤꯛꯂꯤꯉꯩꯗꯅꯦ ꯐꯅ ꯐꯈꯤꯕꯒꯨꯝ ꯇꯧꯕꯅꯤ, ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ꯫ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯔꯝ ꯃꯣꯛꯄꯗꯣ ꯅꯠꯇ꯭ꯔꯦ." ꯌꯥꯝꯅ ꯆꯥꯡꯅ ꯍꯥꯏꯖꯔꯤꯕꯅꯤ, ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯒꯤ꯫ ꯃꯃꯥꯒꯤ ꯑꯃꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯁꯤꯂꯩꯅꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ, "ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨꯗ ꯏꯃꯥ, ꯇꯥꯖꯧꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯑꯁꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯈꯜ ꯂꯩꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯀꯟꯁꯤ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯏꯃꯥ." ꯃꯦꯝꯊꯣꯏ ꯈꯣꯜ ꯈꯖꯤꯛ ꯍꯧꯅ ꯌꯥꯝ ꯄꯦꯟꯗꯅ, ꯃꯤꯅ ꯀꯩ ꯍꯥꯏꯅꯩ, ꯀꯔꯤ ꯉꯥꯡꯅꯩ ꯃꯍꯥꯛ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯍꯥꯛ ꯑꯉꯥꯡꯂꯣ? ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯦꯗꯅ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ, ꯑꯐ ꯐꯠꯇ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯉꯕ ꯃꯤꯁꯛꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯇꯥꯕ ꯌꯥꯔꯦꯅ꯫ ꯇꯥꯔꯛꯂꯔꯣꯏꯌꯦ ꯀꯩꯗꯧꯅꯨꯡꯗ, ꯃꯥ ꯇꯥꯔꯛꯂꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯏꯃꯥ ꯏꯆꯥꯅ ꯃꯥꯕꯨ ꯆꯩꯔꯔꯣꯏꯁꯤ꯫ ꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤꯁꯨ ꯀꯥꯟꯅꯗꯕ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯗꯕ, ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯕ ꯃꯥꯗꯤꯅꯦ ꯁꯤꯒꯦ ꯍꯥꯏꯔꯒ ꯁꯤꯖꯈ꯭ꯔꯁꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯃꯥ ꯑꯩꯒꯤ ꯌꯥꯝꯅ ꯈꯟꯖꯕ ꯑꯩꯒꯤ ꯏꯆꯥ ꯇꯝꯉꯥꯟꯕꯗꯤ ꯀꯨꯏꯔꯦ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ꯫ ꯍꯜꯂꯛꯂꯔꯣꯏ, ꯀꯩꯗꯧꯅꯨꯡꯗ ꯍꯜꯂꯛꯂꯔꯣꯏꯌꯦ ꯃꯥ." ꯋꯥꯍꯩ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯆꯦꯟꯊꯔꯛꯏꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯇꯩꯊꯣꯛꯆꯩ꯫ ꯊꯃꯣꯏꯗ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯀꯞꯇꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯅꯗꯤ ꯈꯪꯗꯦ, ꯎꯕꯤꯗꯦ꯫ ꯁꯤꯂꯩꯅꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ, "ꯌꯥꯔꯦꯕ ꯏꯃꯥ, ꯇꯣꯛꯂꯣ ꯂꯦꯞꯄꯣ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥꯅꯦ꯫ ꯇꯥꯆꯧꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯕ ꯉꯝꯍꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯃꯥꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ꯫ ꯏꯃꯥꯅ ꯀꯞꯄꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯌꯦ ꯏꯃꯥ." "ꯏꯆꯥ ꯇꯣꯝꯕꯤ, ꯏꯆꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯝꯅ ꯂꯨꯔꯦ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯁꯦꯟꯅꯕ ꯉꯝꯗꯦ꯫ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯨꯗꯤꯡꯗ ꯁꯥꯍꯤꯡ ꯆꯥꯕꯅ ꯊꯜꯂꯕ ꯂꯝꯗꯝꯅꯤ꯫ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯊꯨꯒꯥꯏꯒꯅꯤ ꯏꯃꯥ꯫ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯁꯦꯟꯅꯕ, ꯉꯥꯛꯄꯤꯕ, ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯅꯨꯄꯥ ꯃꯣꯏꯇꯅ ꯊꯧꯅꯥ ꯂꯩꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯑꯩ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ꯫ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯃꯣꯝꯂꯣꯏꯅꯤ, ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯏꯃꯥ."
Machagi thongna laina hairaiba wahai asida maithongda maka lamjai mama oibi asi. Asumna awayakum tauramlaga machanupabu ngaiba ngamdraduna tumba changkhre. Ningsingi mikup asida amuk kaururaba wari ama. Madudi lamdam asidagi atopa lamdamda cheng thadokpa henmankhibana chak tangbagi ihau ama thoki. Adabu maitai nupina thongna laina kanki. Adabu maitai nupina thongna laina kanki haibasi kaidaunungda kauroidabani. Amadi aphauba kabi ming oina pallarabada Sinam Krishna Mohangi khutta maitai nupi kauba waringda chauna phongna hai madudi Kabi Rabindranath Tagore amadi Sarat Chandragi upanyasta yauba Bengali nupi makhaina maitai nupigi manak nakpa ngamloi haina pumnamak asumna hairiba sigi maramdi atei karigi natti maitai nupidi suba nomba kalli maringjel khai minungsi chawi leibak khunai gi damak mathoi thaba pamude ahin nongyaini nupa do hojikti ngamboi ngamdaboi yum halaktuna mamang thongbu thinduna mamabu kaurai adasu phairi marol iphai phaiba makai oi ma Opalem nacha lagle thoangoi ma nacha ni ta traboi ma thoango thong thugaragi ma Machagi mawong khangbana pantharuda thong adu hangi mama urabada nofet tawi tamnganbana ma nacha ni nacha le ma handi hale dana isase yum masak yum leibam Nangi thonggal phaudi nang kaudridana achauba nang asumna sum kayam koina laikhidoino ima bu kayam koina wahan ki tawribano Mimtoi wahi si hairaga nungsina amuk machagi lengjomda tapna pairai tamnganba phatlangna pairaiba mamagi khutpu kanduna asawbagi khonjelda phairi taningde ek kanamtagi wa taningde ima soina mawa laude ai kanam kide Kanagi wasoina taroi ai kanasu thazaroi sumtha thazaroi nupi aba nupi noise aina thazaroi engondu wa machiram bharakano hargano ai taningde arshini taningde ai imagi achauba imana thabum tarana putuna nangbu chawnaba phibam masi yawnaba yolakpada ichagi sigumba waye se tanabagi oire ko nang Haina chentharagliba pirang adu taithokjai tamngan mamagi matau asida tapthagadra hairaga hena sawalaktuna yamna kanna laurai kapkano yeningde nupi na khogi pirangsi kamdawu pirang nu khangde aduk tat haiba pirangni sangsara sida leiriba nupi imadagi hauraga kanasu mawalaude ai kire nupi haiba nupi se haita singna kire achoba imagi achoba Tamna sanjawi adabu machamadi thawoida magi kada changkhiduna kagi thongadu ngasinkre machagi kagi thongbu yengduna penduna salawi mama oibidu karamba namitano ichana nungsina ima haina kaurakadaba imagi tamganba ima ichana ima haina kaurakpado ima ngaige Samdana kaadada changaktuna nungsina chekshina pamuna kana khanganda kana uhanda thamjinjaba matam amagi magi thawai magi nungsibi adugi photo ado lauthoktuna yengi phone screen aduda nungsina nanduna tabna sole nangdi aigi toksi uribra nangni famdagi chatkiba mikuptudagi oi haure aidi nasumlangi angauba Kangkiroi ko nangadi ahi tokse toy Tamo chogi toibi Pamoy Ay tasingna pamoy Nanggi asing mamingdu pauba Ichina sida kaugidaba pamoy Adabu kuire kaugidaba Nang soidana taningamgani Kaugi ko ngaside Matam kuirabagi tung Nungsina Tamo chogi lantoibi Ole tasingna angauba Lole nungsi jorol kayasu maning tamna makalamna
ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯆꯣꯏꯔꯣꯜ ꯀꯌꯥꯕꯨ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯅꯗꯤ ꯂꯩ ꯍꯥꯏꯅ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯀꯅꯥꯕꯨ ꯃꯥꯅꯤ ꯀꯅꯥ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕꯤꯗꯨ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯊꯋꯥꯏꯒꯤ ꯊꯋꯥꯏꯗꯨ ꯄꯥꯝꯃꯨꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯈꯤꯕꯗꯨꯅꯤ꯫ ꯂꯩꯇ꯭ꯔꯕꯁꯨ ꯂꯥꯞꯈ꯭ꯔꯕꯁꯨ ꯃꯅꯥꯛꯇꯒꯤ ꯇꯥꯝꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯤ ꯑꯁꯨꯝ ꯈꯜꯂꯤꯕ? ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯌꯥꯝꯅ ꯃꯥꯅꯗꯤ ꯃꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯣꯏꯔꯨꯕꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯇꯧꯗ ꯂꯥꯏꯅꯤꯡ ꯂꯨꯞꯂꯨꯕꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯪꯉꯨꯗꯕꯒꯤ ꯃꯍꯥꯛꯅꯗꯤ ꯂꯧꯅꯝ ꯍꯩꯕꯤ ꯇꯥꯠ ꯍꯩꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨꯛ ꯊꯥꯖꯔꯨꯕꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯩ ꯇꯥꯔꯛꯂꯤꯅ ꯋꯥꯎꯅꯅ ꯉꯁꯤꯗꯤ ꯂꯧꯅꯝ ꯋꯥꯍꯩ ꯈꯔ ꯊꯃꯣꯏ ꯁꯦꯡꯕ ꯁꯥꯗꯨꯅ ꯅꯥꯞꯄꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯅꯨꯡꯁꯤꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕꯅꯦ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ ꯌꯦꯡꯁꯨ ꯌꯦꯡꯉꯣꯏꯅ ꯀꯩꯒꯤ ꯌꯦꯡꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯂꯩꯁꯨ ꯂꯩꯍꯜꯂꯣꯏꯅ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯑꯁꯤꯅ ꯅꯪ ꯅꯠꯇꯕ ꯀꯅꯥꯁꯨ ꯈꯜꯂꯨ ꯌꯥꯗ꯭ꯔꯤ ꯅꯨꯡꯁꯤ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯆꯥꯏꯒꯣꯏꯅꯨꯡꯗ ꯇꯣꯝꯊꯤꯜ ꯉꯥꯟꯕꯤ ꯁꯤꯔꯣꯏꯒꯨꯝ ꯂꯩꯁꯥ ꯇꯝꯖꯒꯦ ꯂꯦꯞꯄꯤꯌꯨꯀꯣ ꯍꯤꯃꯥꯂꯣꯏ ꯆꯤꯡꯖꯥꯎꯒꯨꯝ ꯍꯣꯡꯕ ꯂꯩꯇꯅ ꯊꯝꯃꯣꯆꯣ ꯅꯝꯊꯥꯛ 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 ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯅꯤ ꯅꯪꯗꯤ ꯑꯗꯨꯛ ꯂꯧꯅꯝ ꯍꯩꯕꯤ ꯃꯤꯍꯧ ꯆꯥꯎꯕꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯏꯔꯥꯜ ꯌꯦꯡꯉꯣꯏ ꯑꯩ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯣꯏ ꯈꯜꯂꯣꯏ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯔꯣꯏꯌꯦ ꯑꯩ ꯈꯜꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝꯉꯥꯟꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯆꯥꯏ ꯆꯥꯏꯅ ꯏꯃꯣꯠ ꯃꯣꯠꯈ꯭ꯔꯦ ꯄꯨꯡꯐꯝ ꯑꯁꯤꯗꯗꯤ ꯌꯥꯝ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕ ꯑꯁꯤꯗ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯔꯝꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯃꯃꯥ ꯃꯍꯥꯛꯇꯤ ꯃꯦꯝꯊꯣꯏ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯀꯩꯒꯤꯅꯣ ꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯒꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯣ ꯇꯝꯉꯥꯟꯕ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯇꯥꯅꯤꯡꯗꯦ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯝꯇ ꯆꯪꯉꯛꯀꯅꯣ ꯑꯆꯧꯕ ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯄꯤ ꯇꯩꯊꯣꯛꯆꯩ ꯇꯝꯉꯥꯟꯕ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯞꯅ ꯌꯥꯝ ꯆꯥꯡꯅ ꯈꯨꯝꯃꯛꯏ ꯑꯩ ꯋꯥꯔꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯍꯧꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯋꯥꯔꯦ ꯇꯁꯦꯡꯅ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯟꯒꯤ ꯏꯃꯥꯒꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ ꯅꯆꯥ ꯁꯤꯖꯈ꯭ꯔꯒꯦ ꯋꯥꯍꯩ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯩ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯇꯁꯦꯡꯅ ꯀꯔꯝꯅꯗꯤ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯒꯅꯤ ꯃꯆꯥꯅ ꯋꯥꯅ ꯆꯥꯛꯅ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥ ꯃꯍꯥꯛꯁꯨ ꯀꯞꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩꯒꯤ ꯏꯆꯥꯅ ꯁꯤꯒꯗꯧꯔꯤꯕꯅꯣ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯌꯣ ꯏꯃꯥꯗ ꯏꯆꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯦ ꯍꯥꯏꯌꯣ ꯑꯩꯒꯤ ꯏꯆꯥꯅ ꯁꯨꯝꯅ ꯇꯧꯔꯒ ꯅꯃꯥ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯌꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯔꯤ ꯄꯦꯟꯗꯔꯒꯦ ꯏꯃꯥ ꯑꯩ ꯏꯃꯥꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯆꯥ ꯑꯔꯥꯟꯕꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯅꯆꯥꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯌꯧꯔꯛꯐꯝꯗꯤ ꯃꯗꯨꯗꯤ ꯅꯝꯊꯥꯛ ꯍꯩꯕꯤ ꯂꯧꯅꯝ ꯆꯥꯎꯕꯤ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯊꯝꯂꯣꯏ ꯂꯥꯜꯂꯦ ꯑꯩꯁꯨ ꯌꯥꯝ ꯂꯥꯜꯂꯦ ꯊꯝꯃꯨꯕꯅꯦ ꯑꯩꯅꯁꯨ ꯊꯥꯖꯕ ꯏꯃꯥꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯃꯥꯁꯨ ꯂꯥꯜꯂꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ
ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯦ꯫ ꯑꯩ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯁꯛꯇꯝ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ, ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯃꯥꯡ ꯑꯁꯤꯗ ꯁꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯟꯕꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯇꯨꯝꯍꯟꯕꯗꯤ ꯉꯝꯖꯗꯦ꯫ ꯑꯗꯨꯅ ꯐꯩꯖꯨꯞ ꯂꯧꯗꯨꯅ ꯃꯆꯥꯕꯨ ꯁꯨꯞꯆꯤꯟꯕꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯁꯝꯅ ꯍꯥꯏ, "ꯏꯃꯥ ꯈꯪꯉꯦ, ꯏꯃꯥ ꯄꯨꯝꯅꯃꯛ ꯈꯪꯉꯦ꯫ ꯏꯆꯥꯅ ꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯂꯝꯍꯦꯟꯕ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯦ꯫ ꯏꯆꯥꯅ ꯁꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯕꯅꯤ, ꯊꯥꯖꯗꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯜ꯫ ꯑꯩ ꯊꯥꯖꯩꯌꯦ, ꯏꯆꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯕ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥ ꯉꯥꯏꯒꯦꯀꯣ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯄꯦꯟꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯃꯇꯣꯝꯅꯇ, "ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅ, ꯏꯆꯥꯕꯨ ꯁꯨꯝ ꯑꯣꯏꯍꯟꯕꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯗꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯪꯗꯤ? ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕ ꯑꯣꯜꯂꯦ, ꯇꯁꯦꯡꯅ ꯉꯥꯎꯔꯦ, ꯃꯥ ꯉꯥꯎꯔꯦ꯫ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯪꯗꯤ? ꯉꯝꯂꯤꯕ꯭ꯔꯣ? ꯅꯪꯗꯤ ꯉꯝꯂꯤꯕ꯭ꯔꯣ?" ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯃꯥ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯈꯟꯕꯗ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯦ ꯃꯦꯂꯩ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯁꯤꯗꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ, ꯃꯥꯒꯤꯅ ꯃꯃꯥꯕꯣꯛ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯆꯠꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯍꯋꯥ ꯒꯥꯔꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯧꯗ꯭ꯔꯦ꯫ ꯃꯤ ꯊꯦꯡꯅꯕ ꯌꯥꯝꯅ ꯇꯜꯂꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯤꯗꯧꯅ ꯃꯤꯃꯥꯟꯅꯗꯦ꯫ ꯃꯧꯄ꯭ꯋꯥꯒ ꯃꯕꯥꯅꯤꯅ ꯌꯨꯝ ꯑꯁꯤ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯔꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯅꯨꯃꯤꯠꯁꯤꯃ ꯁꯨꯝꯅ ꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯏꯝꯐꯥꯜ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯧꯄ꯭ꯋꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯇꯣꯝꯕ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯇꯧꯔꯝꯃꯣ꯫ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯍꯟꯖꯤꯜꯂꯨ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯅꯪ ꯌꯨꯝ ꯍꯟꯖꯤꯟꯗꯕꯤꯗꯣ ꯇꯧꯅꯨꯀꯣ꯫ ꯅꯪꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯏꯗꯣꯝꯆꯥ ꯏꯃꯥꯕꯣꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯝꯕ ꯀꯥꯎꯒꯅꯨ꯫ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯗ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ"꯫ ꯍꯦꯟꯊꯣꯏꯕꯅ, "ꯍꯣꯏ ꯏꯆꯦ, ꯑꯩ ꯂꯣꯏ ꯈꯪꯉꯤ, ꯀꯩꯗꯧꯕꯒꯦ? ꯂꯣꯏ ꯐꯅꯕ ꯇꯧꯔꯝꯒꯦ꯫ ꯏꯃꯥꯕꯨ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯍꯜꯂꯛꯎ꯫ ꯃꯣꯏꯅꯁꯨ ꯏꯕꯥꯅꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯇꯧꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯅ ꯁꯤꯃ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯣ ꯏꯆꯦ, ꯏꯝꯐꯥꯜ ꯄꯥꯈꯪꯁꯤꯡꯒ ꯏꯔꯥꯡꯒꯗꯤ ꯇꯧꯔꯨꯅꯨꯀꯣ꯫ ꯊꯃꯣꯏꯒ ꯄꯤꯊꯣꯛꯈꯤꯅꯨ꯫ ꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯥꯏꯕꯤꯗ ꯍꯥꯏꯖꯁꯅꯨ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯀꯔꯥꯏꯗꯒꯤ ꯄꯥꯈꯪꯅꯣ? ꯄꯥꯈꯪꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ꯫ ꯑꯩꯗꯤꯅꯦ ꯌꯨꯝꯗꯨꯒꯤ ꯃꯤ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯗꯦ꯫ ꯃꯃꯥꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯗꯣ, ꯑꯗꯣ ꯅꯪ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯅꯤꯡꯊꯤꯅ ꯄꯤꯖꯔꯝꯃꯨꯀꯣ꯫ ꯀꯥꯎꯕ ꯌꯥꯗꯦ꯫ ꯏꯆꯦ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯊꯦꯡꯈꯤꯕ ꯇꯥꯔꯤ꯫ ꯅꯪ ꯄꯥꯀꯤꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯎ ꯂꯥꯎ"꯫ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯆꯦ ꯃꯦꯂꯩꯕꯨ ꯄꯥꯀꯤꯡ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯕꯒꯤ ꯃꯇꯨꯡ ꯃꯆꯦꯁꯤ ꯏꯝꯐꯥꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯕꯗ ꯑꯗꯨ ꯐꯥꯎꯕ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯆꯟꯗꯨꯅ ꯂꯩ꯫ ꯑꯃꯗꯤ ꯉꯔꯥꯡ ꯃꯥꯅ ꯃꯁꯥꯒꯤ ꯐꯣꯟ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯣꯝꯗ ꯁꯥꯎꯖꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯂꯩꯔꯤ꯫ ꯑꯃꯗꯤ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯃꯃꯥꯒ ꯃꯆꯟꯒꯅ ꯍꯥꯏꯅꯔꯤꯕꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛꯁꯨ꯫ ꯃꯃꯥ ꯃꯦꯝꯊꯣꯏꯅ, "ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯀꯞ ꯊꯣꯛꯑꯗꯤ ꯍꯧꯒꯠꯇꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯏꯗꯅ꯫ ꯃꯥ ꯑꯁꯨꯝꯅ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ"꯫ ꯑꯁꯦꯡꯕꯗꯤ ꯃꯦꯝꯊꯣꯏ, ꯃꯆꯥꯅꯨꯄꯥꯁꯤ ꯀꯥ ꯍꯦꯟꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯁꯨꯝꯅꯇꯪꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯌꯨ ꯈꯛꯇꯅꯤ꯫ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯂꯩꯔꯤꯕꯗꯨ꯫ ꯁꯤꯂꯩꯅꯨꯅ, "ꯏꯃꯥ, ꯑꯃꯔꯣꯝꯗ ꯁꯤꯅ ꯑꯗꯨꯝ ꯐꯔꯦ꯫ ꯍꯣꯔꯦꯟ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯏꯃꯥ꯫ ꯇꯥꯆꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯃꯤꯅ ꯏꯕꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯄꯤꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯁꯤꯟꯅꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯐꯅꯤ꯫ ꯑꯩ ꯏꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ"꯫ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯄꯒꯨꯝ ꯊꯣꯛꯂꯔꯤ꯫ "ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦꯀꯣ? ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝꯅ ꯂꯩꯈꯤꯅꯤ?
ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯆꯨꯝꯗꯦ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦ. ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯅ ꯈꯪꯅ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩꯗ ꯃꯥꯒꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯈ꯭ꯔꯕꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ. ꯃꯆꯥꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ, ꯑꯆꯧꯕ, ꯉꯥꯏꯈꯣ, ꯀꯥꯏꯗꯅꯣ? ꯇꯝꯉꯥꯟꯕ ꯄꯥꯎꯈꯨꯝ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯏ ꯃꯃꯥꯗ. ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯖꯅ ꯈꯪꯕꯅ ꯇꯞꯊꯔꯒ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯕꯒꯤ ꯊꯣꯛꯂꯛꯂꯤꯁꯤꯕꯣ? ꯅꯪꯕꯨ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯈ꯭ꯔꯕꯣ? ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯕ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯦ ꯅꯪ. ꯅꯁꯝ ꯅꯅꯥꯒ ꯈꯔ ꯀꯛꯊꯠꯂꯣ ꯏꯕꯨꯡꯉꯣ. ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥ. ꯅꯤꯁꯥꯗꯤ ꯔꯤꯛ ꯆꯨꯕꯒꯤ ꯍꯧꯅꯕꯤ ꯐꯤꯡꯒꯠꯅ ꯈꯨꯝꯃꯛꯏ. ꯑꯩꯉꯣꯟꯗ ꯋꯥꯏꯔꯛꯀꯅꯨ. ꯑꯩ ꯀꯅꯥꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ. ꯑꯩꯒꯤ ꯀꯨꯁꯤ ꯇꯧꯅꯤ. ꯑꯉꯥꯡꯕꯨ ꯃꯅꯤꯡ ꯃꯥꯟꯖꯁꯅꯨ. ꯑꯩ ꯀꯅꯥꯕꯨ ꯃꯋꯥ ꯂꯧꯗꯦ. ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ. ꯗꯔꯀꯥꯔ ꯇꯥꯗꯦ. ꯑꯩꯁꯦ ꯑꯩꯅꯤ. ꯃꯤꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ. ꯏꯃꯥꯅ ꯌꯥꯝ ꯄꯤꯖꯅꯤꯡꯉꯒꯅ ꯑꯩ ꯆꯥꯛꯇꯣ ꯈꯥꯛꯄꯤꯔꯝꯃꯣ. ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯂꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯆꯠ ꯆꯠꯂꯤ. ꯃꯃꯥꯅ ꯃꯥꯕꯨ ꯈꯥꯝꯃꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅꯗꯨꯅꯁꯨ ꯌꯦꯡꯉꯤ. ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯔꯒ ꯂꯥꯛꯄꯅ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯥꯡꯗ ꯂꯥꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯗꯨꯗ ꯋꯥꯏꯁꯤꯜꯂꯨꯔꯦ. ꯑꯌꯣꯃꯥ! ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ. ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯌꯦꯡꯉꯛꯏ. ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗ ꯌꯥꯝ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ. ꯃꯦꯂꯩꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯕꯨꯛꯅꯤꯡꯗꯅ, ꯑꯉꯥꯎꯕꯒ ꯑꯣꯏꯖꯥꯠꯂꯣ? ꯃꯈꯣꯏ ꯃꯔꯛꯁꯤꯒ ꯌꯥꯝ ꯍꯩꯅꯗꯤꯌꯦ. ꯃꯣꯏ ꯏꯝꯐꯥꯜ ꯃꯆꯥꯈꯩꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯖꯥꯠꯂꯣ? ꯑꯌꯥ, ꯁꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯡꯉꯛꯏꯕ ꯒꯥꯔꯤꯒꯤ ꯍꯣꯔ ꯃꯈꯣꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯦꯂꯩ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯂꯣꯝꯗ ꯒꯝ ꯆꯪꯈ꯭ꯔꯤ. ꯆꯠꯈꯤꯕꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯃꯤꯠꯌꯦꯡ ꯃꯥꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯖꯍꯧꯏ. ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ, ꯇꯨꯝꯈꯤꯕ ꯇꯥꯔꯦ ꯃꯤ ꯃꯆꯥꯗꯣ. ꯒꯥꯔꯤꯗꯒꯤ ꯅꯣꯡꯃꯤ ꯍꯥꯏꯔꯛꯄ ꯋꯥꯅꯤ. ꯁꯥꯏꯅꯔꯖꯤꯠꯅ ꯃꯥꯒꯤ ꯃꯇꯥꯎ ꯇꯝꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯉꯥꯟꯕ ꯃꯥꯒꯤ ꯃꯔꯨꯞꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯇꯥꯎ, ꯑꯁꯤꯗꯤ ꯐꯖꯗ꯭ꯔꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ. ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯃꯥꯜꯂꯦ. ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯁꯥꯇꯤꯅ ꯑꯣꯏꯅꯤꯡꯉꯤꯍꯦ. ꯁꯥꯏꯅꯔꯖꯤꯠꯅ, ꯏꯇꯥꯎꯅ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯑꯣꯏꯊꯣꯛꯑ ꯂꯣꯏꯔꯦꯗꯅ. ꯑꯗꯣ ꯑꯁꯤꯅ ꯅꯪꯒꯤ ꯑꯣꯏꯔꯁꯨ ꯅꯆꯟꯅꯨꯄꯤꯗꯤ ꯑꯩꯒꯤ ꯑꯣꯏꯍꯜꯂꯨꯗꯅ. ꯂꯣꯏꯔꯛꯄꯩ ꯋꯥꯍꯩ ꯈꯔꯗꯤ ꯅꯣꯛꯈꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕ ꯇꯧꯗ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯊꯣꯔꯛꯏ. ꯑꯣꯏꯍꯟꯒꯦꯅꯦ. ꯑꯗꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨ ꯋꯥꯕꯨ ꯀꯩꯅꯣ, ꯍꯧꯖꯤꯛꯃꯛ ꯀꯧꯒꯦꯅꯦ. ꯍꯣꯏ ꯚꯥꯏ. ꯏꯕꯣ, ꯑꯗꯩꯗꯤ ꯈꯨꯅꯝꯁꯤꯅ ꯄꯥꯛꯅ ꯅꯞꯁꯤꯜꯂꯛꯑꯅꯤ. ꯀꯥꯔꯟ ꯉꯥꯡꯉ ꯂꯩꯔꯅꯨ ꯌꯥꯔꯦ. ꯊꯕꯛ ꯄꯥꯡꯊꯣꯛꯂꯨꯁꯤ. ꯆꯠꯂꯁꯤ ꯂꯥꯎ. ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯃꯦꯂꯩꯗꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯤꯂꯩꯅꯨꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯦꯂꯩꯒꯤ ꯃꯃꯥꯕꯣꯛ ꯍꯣꯏꯒꯤ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ. ꯅꯍꯥꯟꯒꯩ ꯃꯦꯂꯩꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯁꯤꯂꯩꯅꯨꯅ ꯌꯨꯝꯊꯪꯅꯕ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯕꯅꯤ. ꯁꯤꯂꯩꯅꯨꯅ, ꯏꯆꯦ, ꯅꯈꯣꯏꯒꯤꯗꯤ ꯅꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯏꯅꯣ? 2 ꯈꯛꯇꯅꯦ. ꯑꯩꯒꯤ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯑꯃ ꯂꯩ. ꯅꯣꯏ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ. ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯤꯅꯣ? ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯤ ꯃꯥꯗꯤ, ꯊꯕꯛ ꯑꯣꯏꯅ ꯁꯨꯔꯦ. ꯑꯗꯣ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ? ꯏꯆꯦ, ꯑꯩꯗꯤ ꯍꯟꯗꯛ ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯤꯅꯤ. ꯑꯗꯨ ꯆꯦ ꯃꯦꯂꯩ, ꯅꯣꯏ ꯂꯝꯗ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯩꯕ? ꯃꯦꯂꯩ ꯃꯃꯣꯟ ꯇꯧꯖꯗꯨꯅ, ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ. ꯑꯗꯣ ꯑꯩꯗꯤ ꯏꯝꯐꯥꯜꯁꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏ ꯌꯥꯒ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ. ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ? 2ꯅꯦ ꯏꯆꯦ, ꯑꯩꯒ ꯏꯕꯨꯡ ꯑꯃꯒ. ꯕꯕꯥꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤ. ꯅꯪꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯗꯣ ꯏꯃꯥꯗꯤ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯤꯌꯦ ꯏꯃꯥꯗꯤ. ꯆꯦ ꯍꯣꯏꯒꯤꯗꯤ? ꯂꯩ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯂꯩꯌꯦ. ꯑꯗꯨꯕꯨ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯃꯤ ꯃꯥꯟꯅꯗ꯭ꯔꯦ. ꯏꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯈꯛꯇ ꯉꯥꯏꯔꯦꯗ. ꯀꯩꯝ ꯈꯜꯂꯨꯅꯨ ꯆꯦꯆꯦ. ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤꯅꯤ. ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯃꯥꯌꯣꯛꯅꯔꯒ ꯄꯣꯂꯛꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ. ꯍꯣꯏ, ꯑꯗꯣ ꯆꯥꯛꯁꯨ ꯂꯣꯏꯔꯦ. ꯑꯩ ꯄꯤꯖꯅꯕ ꯇꯧꯔꯒꯦ. ꯅꯪꯁꯨ ꯑꯩꯒ ꯆꯥꯈꯤꯁꯦ. ꯆꯥꯔꯔꯣꯏꯒꯦ ꯆꯦ. ꯑꯩꯗꯤ ꯆꯥꯕ ꯀꯨꯏꯗ꯭ꯔꯤꯌꯦ. ꯐꯤ ꯁꯨꯒꯗꯕ ꯈꯔ ꯂꯩ. ꯑꯗꯣ ꯑꯗꯨꯝꯇ ꯁꯨꯔꯨꯈꯤꯒꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦꯕ. ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯦ. ꯍꯣꯏ, ꯐꯔꯦ. ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ.
Matamdi khangaude yumgi thabai khang tauringai nunthil pung 4 tasinkhre. Melai waraduna masada potharami. Ningsinglai tamnganbagi matau phibam adu mitmangda chongthurakle. Asamna mukphabu tawdri adumna matomta muk sonjai. Kaino ai mitsida uriba sibo yam hainadi nate ngasai nupadu silainugi mabung oirajalo. Mandira yam khetnagre machangi yengnarordi oiramoi kaisu. Asumna wakal khandana lairingai mi khanna launabagi makhol tai. Melai fugawatuna mapana tholai. Ure hojiktada makoigi yumgi nakalda mama macha makhayum launaribadu. Memthoi yam chakna. Achauba ima tasengna se laite haibani nangbo tara khunsanati hojipul 4,000 piyoye aibu karaidagi lauru chu haibano asuk yam basel sibo nang kai doduino ha ima tasengna siki laite ko adudi sana piyo heichan nangi nada yauribu sanado engonda piro silainu mabungi sabtraduda kiraduna wa haida mamagi tungda lotuna lay nangna asuk phatri sibu kaigino angangna sana macha makak sijabasi nangna mumi tari si kaigino he sami phatta nangda sijakrone imaga kauningde nachanapa itomda yaubase ining bothungan bangamde kauge nangdi hanubi nachanupi gi sana sengoda piro haina machanupi gi nagi sanadu munnaba chongsilei kai tarana chaba loiroidaba pangal aduna sapu pirakpada mama madi makhada khongpam chahaudraduna takhre silainu madi kari tawduino moigi yumthangnariba lomda chelakpani adubu melai leptuna leirambaduda kapna melai mahakki marumda lei machanmu tanarakpa tamnganba melai na mangonda khana yengduna leiramba asina nisaga loina hankhre nomi tawna maramokpa saraduna kai midiyengune adu mayenga kano laisabinabu adu mayengnabro ha kaigino ima khoida tawride imadana se laitre haradi tokpa yadabra yengo nungsidra angangsina kidana lolise sorry I'm very sorry ai matung tororoge masak pazabi nangna bhairadi ai lo yagise ado lupa chama da piro asi hairaga tamngan ba makhuting thoi melai tamngan bagi matau asida nokning bane loire adu malo sinduna sawba man ba khonjelda lepi ba mafam adudagi lengam gano angang da kari shi tawram ba yaroi ai paisa lawthoge tumdagi silainu tapna iche melai lupa chama di ai yauri si oina pirage tamngan ba kanna lawkhatuna hai isingradana nangi pisa pamde tu silai sabise magi makhotagi magi seldo ipami hoi mai haida melai imungda changuduna sel lauraga tamngan bada pi sel phangabada tamngan ba ngauri hanagum thonga lomda chatkhre machana chatkrabada mama mahaksu machana pigi lakta lai atombia nang kari shu tawde ko tawdi imadi khuru saido hubale phakreda na babudi ado nangna chi asiga leiram nabung mathong hukta basila adine nungairoi ima kai tel thoklokhige hoi ima ado kharanga na halakna ba taw ko hoi ima ngana changakna ba tawge asamna mama su kai tel chatkre silainu amadi melai imungda mama bong na hiptuna leiriba ka aduda changaktuna phamung amada famthaminai mama bok to wana hai silainwa kaidaurini non mapalda tuklangi dubo haksanga ngamdabaga makhoigi mungse karamna ngangna duino thongna wakre pikta pikliba angang di nattabanina silainu ikairadana mamai haifik nganga i magi matau adu khangaduna melaina thimjinbirai kari sukhalanu se imabok se masangam daba sida sumtaningradana hairiba oirini ado noita sausi sumaidum tawduna laklabro kamai tawbano aigi bungse lekai asida macha mana orakpa matamda magi matau tamjau haina hainaramlibani aduba lore hojikti malakpada tinsinare masi pumnamakse mahapattabi ahenbi pambi du no henbani adudi magi se khangnabi ma leirami sinatra hoiche leiramme nupi ado aigi ta chawna sengna nuksije amadi aigi ibung matam amada yamna pharame aina hajinba nate lekai dang biyo natraga hayeng imabong na naba pharaga angu yamna ngakpa warini aina tiyep tharamdai
Ibungna graduation loiraga UPSC exam-gidamak coaching chatpagi matamni. Hairaga warising adubu lirai. Karino, ngasidi ichanupasi wakhal yamna nungaiba malida, nongmi-nongmiga taurisibo. Imana tachoda sumna haikibado, ai tari hojiksu. Chakumna chak thonglingaidaini. Ima, ai pawam tambigilo. Asi hairaga tamnganbana mamabu chakumdagi chingduna pukhi. Kari wano haiba khangningkhibana ai lona inei. Tarai asumna haiba tachawna. Ima, aigi nuksinabi ma leiri. Mado yamna phai, yamna suchami. Wahi aduda harauraduna ai fiding hek chongi. Karigino khangde, asumna matam kharadi haukre. Aduga hayeng exam pigani haiba numit, ngasi numidangdani. Nongmutani sa chabadi lairadana, wari phawba saba yadaba aigi tachawdu. Makhong puba ngamdaba makai, amuk phawba udriba matawni, sumang adudagi law-lawduna changlaki. Ai amadi imangakpana loiki. Nongmadu khaknati numit nini, adudagi ngasi phawba aigi tachaw ngawduna laire. Adubu ima ibanina thigatpada maga khangnajabi nupi adu kainabagi mabu thadokduna atop amada luhongkhibagi oirambe. Samlakpa wari mana khangba khara lijai. Miyoi bai koina fumjinduna thamba wari khara lithokradi wakhal yangi haibaduni. Silainu sor asangba mohon dokjai. Iche, ima ibani na ngarise. Tachawna gyan tarakpa sini. Mana gyan taramlaba. Aikoi asumna waramhoi. Pare che, aisu chatlage. Yumgi thapau loisiloge. Horen amu lake. Tachaw halakdringai thafai inkhang loisilauduine. Natradi loisinbamga khangde che. Pare se, ado horen noi tachawna karan turan tawradi aigi nakte ta chelo. Mana lamhenba yaba natida. Haife noklamduna silainu chatkri. Karumdagi humlakpa sahumnu khangde. Melai amuk phawba khalludaba khallakani su thajadaba wakhal ama khallai. Asuk phaba miyoi, asuk gyan taba, miyamgi achawba lanoigadaba misak ama arembada tahandana leiba. Masibu pharibra. Masibu yokpiduna semgatpiduna senabiduna mapung phaba misak magul leiba miyoi ohenbana. Magul leiba miyoi ohenbada ai achawba mai phangoidra. Natraga oizaba thiba aigi kanagadaba yengba taraga toklagadra. Nate aidi mangdoraba misak ase yokpigi khanbani. Miyamgi oihaunaba. Lepa naidraba pirangi ichil sinthariba miyoi kayagi pirang kanghangi khankhibani. Masi aphabani, phattaba natena. Nongmadagi nini-dagi humni haujinkhiduna hapta amadi haukre. Marak asida mamabu sunaba purat fari amadi tamnganba hoigi imungi condition ningthina khangi. Amadi nupa asigi wari wakhong marik chumna khangbasu ngammi. Ningsingganu yade kaugro haibasu ngamde. Nungsiruba kaubanina kaunaba hotnaba mikupta wakhal mana ningsingba kauba magi thongjinda leptuna hena ningsinghanbire. Wahanbiri wakhal mahaksu leita handri pukning mabusu otpiri nungsiba kauba mana thawaisu hakjangsu kallida ko nungsibagi mayaise asam tawbra nungsiba haibase. Nungsibagi damak loina ngamgani haina lepluba nungsibada mana thajakhiba nungsibada maral siningludaba hu chelaba wahaibu khoitumlaba khonjel ni hana taruba wakhal mana thamoi mana najungludabagi fangba ngasidi chaina lising magi nungsi thongjinda purakhiba nungsiba oirani ninguraba fangani khalluba tare aremba maithiri nungsi lanphamda kalli hariba nupagi thamoidu poba thangba ngamdraduna mikupsida nungsibana chakna ngauna kaple. Ngasidi mamaga machanga bazar chatkhi. Mamana hairambagi mana yum sangaubani. Matom laibana maram oi amadi ngasigi nisa chadribana ningsinglubagi kaplibani yam pena yumgi mi kanasu laitringaida. Thaibi nangna utkhiba pikhiba nungsibase ai pele ai tasingna pele nang nungaibata oyuko. Ho silainu idomcha silainu. Mapaldagi nupi amana kaurakliba adu taraduna fatfat mitki pidu taithokjai. Aduga karisu tawdaba saraduna mapalda thoglai. Melai oiramba asida tamnganba khawtak chajai. Maramdi mahak melaibu tasingna nungsijai.
ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯍꯧꯕꯗ ꯃꯥꯏꯊꯤꯈꯤꯕꯅ ꯃꯍꯥꯛ ꯀꯤꯖꯕ ꯐꯥꯎꯔꯕꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯏꯃꯨꯡꯗ ꯆꯪꯅꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏ ꯏꯃꯥ ꯍꯣꯏ ꯆꯟ ꯍꯣꯏ ꯕꯖꯥꯔ ꯆꯠꯈꯤꯌꯦ ꯀꯩ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒꯦ ꯈꯟꯅ ꯍꯥꯏꯔꯤꯕꯣꯏ ꯎꯠꯂꯒꯦ ꯈꯟꯅ ꯎꯠꯂꯤꯕꯣꯏ ꯅꯨꯡꯁꯤ ꯃꯇꯧꯁꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯗꯤ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯨꯕ ꯃꯤꯁꯨꯝ ꯍꯩꯕ ꯋꯥꯍꯩ ꯑꯃꯅꯤ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦ ꯆꯠꯂꯨꯁꯤꯔꯥ ꯑꯄꯪꯕꯤꯅꯤ ꯈꯜꯂꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯔꯤ ꯇꯁꯦꯡꯅ ꯈꯪꯕꯅꯔꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯃꯦꯂꯩ ꯏꯀꯥꯏꯔꯗꯨꯅ ꯂꯂꯠ ꯇꯧꯅ ꯁꯪꯒꯣꯝ ꯈꯦꯔ ꯄꯨꯔꯛꯄ ꯄꯤꯖꯅꯤꯡꯗꯅ ꯀꯅꯥꯕꯣ ꯅꯪꯕꯨꯕ ꯑꯩꯕꯨ ꯅꯪꯕꯨ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯋꯣꯏꯕꯩꯅꯦ ꯀꯩꯅꯣ ꯊꯣꯡꯃꯔꯣꯝꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯣ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯏꯀꯥꯏꯔꯨꯅ ꯀꯩꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯃꯒ ꯆꯥꯔꯨ ꯂꯥꯛꯑꯣ ꯅꯇꯤꯟ ꯌꯣꯠꯂꯤꯗꯣ ꯈꯪꯖꯔꯦ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯝꯉꯥꯟꯕ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯥꯛꯇꯨꯅ ꯐꯝꯊꯩ ꯃꯦꯂꯩ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯈꯦꯔ ꯌꯥꯎꯕ ꯄ꯭ꯂꯦꯠꯇꯨ ꯄꯤꯔꯛꯏꯕꯗꯨ ꯂꯧꯗꯨꯅ ꯇꯞꯅ ꯆꯥꯕ ꯍꯧꯏ ꯃꯦꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯤ ꯀꯩꯒꯤꯅꯣ ꯅꯃꯤꯠꯁꯦ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯅꯤꯗꯣ ꯀꯩꯝꯇ ꯑꯃꯨꯛ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯂꯣꯟꯅꯗꯤ ꯑꯃꯨꯛ ꯌꯦꯡꯅꯔꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯃꯤꯍꯨꯜꯁꯤꯅ ꯀꯟꯅ ꯆꯣꯡꯉꯤꯁꯤꯅ ꯀꯩꯒꯤ ꯑꯩꯕꯨ ꯍꯦꯛꯇ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯁꯤꯔꯥ ꯍꯥꯏꯔꯨꯔꯒ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯕ ꯅꯝꯊꯥꯛ ꯍꯩꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯥꯁꯨ ꯁꯨꯝꯅ ꯈꯟꯖꯩ ꯃꯄꯨꯛꯅꯤꯡꯗ ꯄꯥꯝꯖꯕꯒꯤ ꯃꯇꯧꯁꯨ ꯎꯠꯄꯤꯕ ꯑꯩꯕꯨꯁꯨ ꯃꯉꯣꯟꯗ ꯏꯔꯥꯡ ꯍꯧꯍꯟꯕ ꯑꯗꯨꯒ ꯅꯨꯡꯁꯤꯌꯦꯁꯨ ꯍꯥꯏꯗꯕ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯅꯤꯁꯥ ꯉꯥꯎꯔꯒꯅ ꯍꯦꯛꯇ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯗꯣꯡꯗꯣꯡ ꯍꯥꯏꯕ ꯅꯤꯁꯥ ꯉꯥꯎꯗ꯭ꯔꯒꯅ ꯎꯠꯇꯨꯕꯤ ꯁꯥꯔꯒ ꯂꯩꯕ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯆꯤꯛ ꯆꯤꯛꯄꯗꯨ ꯂꯥꯛꯂꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯜ ꯑꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯤ ꯃꯦꯂꯩ ꯃꯥꯒꯤ ꯂꯥꯛꯂꯤꯕ ꯐꯣꯟ ꯇꯥꯞ ꯄꯥꯏꯗꯨꯅ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯍꯦꯟꯊꯣꯏꯕꯅ ꯆꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯈꯤꯗꯣꯏꯅꯣ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯌꯨꯝꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯦ ꯆꯦꯗꯤ ꯏꯝꯐꯥꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯐꯠꯍꯜꯂꯛꯄ ꯌꯥꯗꯕꯩꯅꯦ ꯑꯩꯁꯨ ꯍꯜꯂꯛꯅꯕ ꯇꯧꯔꯤꯌꯦ ꯐꯔꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯔꯛꯄ ꯑꯗ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯦꯅ ꯇꯧꯔꯛꯏꯅꯦ ꯊꯝꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯊꯝꯖꯔꯣ ꯀꯅꯥꯅꯣ ꯅꯨꯄꯥꯔꯣ ꯇꯝꯅ ꯍꯪꯉꯛꯄꯅꯤ ꯇꯝꯉꯥꯟꯕꯅ ꯃꯃꯣꯟ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯣꯏ ꯃꯥꯅꯦ ꯇꯝꯉꯥꯟꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯣꯔ ꯑꯁꯪꯕ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯃꯦꯂꯩ ꯋꯥꯍꯩ ꯑꯅꯤꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯍꯪꯉꯣ ꯅꯪꯒꯤ ꯈꯪꯅꯖꯕ ꯍꯥꯏꯗꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯗꯣ ꯍꯪꯉꯤꯗꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯔꯛꯑꯣ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯄꯥꯈꯪ ꯑꯩꯅ ꯂꯩꯁꯥꯕꯤ ꯅꯉꯣꯟꯗ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯪꯕꯕꯨ ꯀꯩꯒꯤ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯩꯅꯤ ꯍꯥꯏꯗꯤ ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯗꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯖꯤ ꯈꯨꯝꯃꯛꯂꯕꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨ ꯍꯥꯏꯔꯛꯂꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇꯅ ꯃꯁꯤꯗꯅꯦ ꯑꯩꯅ ꯅꯤꯁꯥꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯣꯏ ꯂꯩꯇꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯪꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯁꯤꯃꯁꯨ ꯍꯪꯉꯝꯒꯅꯤ ꯀꯔꯤ ꯍꯪꯗꯣꯏꯕ ꯅꯝꯊꯥꯛ ꯇꯧꯁꯤꯟꯅꯕ ꯁꯥꯖꯤꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯏꯐꯝꯗ ꯄꯤꯔꯝꯒꯅꯨ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝꯅ ꯇꯧꯕꯤꯔꯕ ꯀꯥꯏꯈ꯭ꯔꯕ ꯑꯁꯥ ꯅꯧꯅ ꯃꯌꯣꯜ ꯆꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯅꯨꯡꯁꯤꯕꯤꯇꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯂꯦꯞꯄꯣ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯕ ꯍꯧꯔꯣ ꯏꯃꯥꯒ ꯏꯆꯟꯒꯒꯤ ꯃꯇꯦꯡ ꯇꯧꯔꯣ ꯐꯠꯇꯕ ꯃꯤꯑꯣꯏ ꯂꯣꯏꯅꯔꯅꯨ ꯇꯝꯉꯥꯟꯕ ꯑꯁꯦꯡꯕꯒꯤꯔ ꯍꯥꯏꯅ ꯃꯤꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯏ ꯃꯤꯂꯩ ꯇꯞꯅ ꯑꯁꯦꯡꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯦ ꯅꯪꯒꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯗꯨꯅ ꯇꯥꯎꯊꯔꯤꯕ ꯍꯤꯃꯥꯏꯗꯣ ꯑꯩꯅ ꯃꯃꯥꯏ ꯆꯨꯝꯃꯒꯦꯅ ꯂꯦꯞꯄꯦ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯊꯣꯛꯂꯕ ꯏꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄ ꯑꯣꯏꯁꯅꯨ
Melay. Nangum miyoy kaya layba kunaygi lan oigadaba kaya tafom khangna lamuknaduna layraba kayabu minungsi amadi nungsibagi irikna khiktuna nauna mayol chonghanba oirasano. Ay pele tasengna nangi chimbaldagi thoraiba thamoy nungi wai karase. Ay hotnagani ngasidagi punsigi panam phangju phawba ay hotnagani Melay. Loikraba wari lairol nungda chankraba kainabagi nungsi wari ningsingbadi mitki pina tana karisu phangoi. Aduna haukraba loikraba wari di wari ni khaluranu ningsinguranu thado upumba khangi ai adubu loikradi loikri ai karisu khandre. Aduna hojiti panam phangabo nabiro. Asumna pakang laisa ani do wasak minaduna nungsi iselda tawthaminari. Hongba naiba taibangni marak asida tamnganba yam hongi. Tamnganba yamna hongi charambani sa chadri mama amadi machangi mateng pangba yaba pangsinbi amadi exam adu mai pakna hotnari. Hanagi punsi mahingda hanjinba ngammi masi pumba nungsibanani. Nungsibana kana amagi punsi mayul chonghalli kana amagi na lekha tahalli. Mangaknaraba ngasigi taibangni kana amana nisagi ipakta aduga kana amana nungsi ipakta amadi kana amana lairabagi chethingna ngakpatana thallaba ngasigi sangsarni. Aduna haina thangu khongthangsingna chatlu punsi tingkhang tumbawtana thanbra. Yeknabatana question khraba miyoiba ikhoigi taibangni. Nongmagi numitni tamnganba magi kada lairik tawduna lairi. Machan mamaga na chakhomna chak thongli. Numidang oibana mana matam amada angawba olingay loinaramba magi marup Synergit yu full ngawduna makoida lai. Synergit churi tabam adada leptuna marol fari tawduna hairai. Oi tao! Itaw tamnganba! Nataw laiye! Tadro itaw! Hairibadu taraduna tamnganba magi kagi thongnawda hairap yengduna mapalda haraw araw thurai. Itaw, lao chango imungda. Aigi kada pamusi. Synergit makong adu ngamoy ngamdaboy changai. Aduga puna tamnganbagi famungda famthaminay. Yung ngawbagi hawnabi mari makong samnadaba wangang bahawre. Kuire itaw ukidaba. Nangdi aibu nunguta zong birakti. Aibu nungsidrabo. Ha? Nang aibu kawrabra? Adoy nati. Ay doonda tabak kharchin bani itaw. Ay suwagi tabak siloraga nang muna balaki kalami bani. Synergit nisagi mayay na kapna. Ay pumna makhangi. Nang naibu puningdre, nungsidre haiba. Adubu itaw, ay di nangbu nungsi. Nang natro, ay hingda ay galabukta hidak thangminakiba dubo. Ha? Ay di nang adum ningsinge. Ahoy itaw, ay amta kawdi. Ay sinang mo nungsi. Ay sinang tingnaramdraba. Ay hingamdaba yay. Ado itaw, ay nisa haiba do tengdre. Ay nga maga lapna kiba kuiri. Nang so itaw, ay bu nungsirabadi nisa haiba posak fattabadagi fatraba posak to thadoklo. Miyoiba aikoigi pendaba awaba kayabu mana ngayak kaholabasu madi aikoibu nungda lona chaduna leirami. Synergit mafatta brang sagatuna. Adu eri nawalaw dita. Nang tinarsu yay tinadrasu yay. Adu ngasi fawbada aina nisa chabada ayet papirakpa athing bathamakpa misakpu aina yeknabane haina lawi. Fare, masidagi nangsu aibu kawro. Aisu nangbu kawrage. Okay. Okay, bye. Bye itaw. Goodbye. Wahai asi phairi lauramduna yum asidagi chatkre. Tingak karisu haida leihori tamnganba. Mana sumna mangduna leiringai magi phone adu lai. Phone lakliba adu kanano haiduna yengi. Mani atay kanana te. Mana magi thawaidagi hinaluna khanjabi punsi himai chumbirambi magi nungsibini. No feta bu maitong iroina na phone receive tawi. Hello, Melay. Kaino phone paiba do kuibra. Natraga larik toramnira. Horen tawro doiragana thamage. Yam sagolina mi machadya. Khajik soina bayadena. Sabu saijade kaidi migi mata manghanbado pamuba. Nangi da mangmata ngayak mangjababu mangjasanu. Karisu pamude. Ado nang nai khoirom da lakani haibado karam kandano. Adudi khara watli. Ado nang mai pakna bhonau ko. Hoi, hotnari. Aina mai pakpaga
ꯑꯆꯧꯕ ꯃꯤꯑꯣꯏꯕꯒ ꯏꯃꯥꯗꯣ ꯂꯥꯌꯦꯡꯕ ꯆꯠꯇꯣꯏꯅꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯗ ꯄꯦꯟꯖꯕ ꯐꯥꯎꯖꯔꯤ꯫ ꯃꯥꯅ ꯉꯥꯏꯖꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯇꯁꯦꯡꯅ ꯐꯪꯖꯔꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯤ꯫ ꯕꯨꯡꯉꯣ, ꯆꯥꯛꯁꯤ ꯂꯣꯏꯔꯦꯅꯦꯍꯦ, ꯍꯥꯟꯅ ꯑꯝꯇ ꯆꯥꯊꯣꯛ ꯂꯥꯎꯗꯅ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏꯕꯗꯨ ꯇꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯊꯝꯅꯔꯦ꯫ ꯂꯦꯞꯄ ꯅꯥꯏꯗꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯇꯝꯉꯥꯟꯕ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯄꯤꯕ ꯆꯠꯀꯗꯧꯔꯤ꯫ ꯇꯥꯆꯧ, ꯒꯨꯗ ꯂꯛ꯫ ꯁꯤꯂꯩꯅꯨꯗ ꯃꯕꯨꯡꯅ ꯋꯤꯁ ꯄꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯛꯁꯨ ꯕꯣꯔ ꯄꯤꯔꯗꯨꯅ ꯇꯝꯉꯥꯟꯕ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯊꯣꯡꯒꯥꯜ ꯂꯥꯟꯕꯒ ꯍꯧꯗꯣꯡ ꯑꯃꯅ ꯂꯝꯕꯤ ꯑꯗꯨ ꯃꯌꯥꯏ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯁꯨꯔꯒ ꯆꯥꯕ ꯑꯣꯏꯕꯅ ꯃꯃꯥ ꯃꯍꯥꯛꯁꯨ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯂꯩꯅꯨ ꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯁꯥ ꯆꯥꯕ, ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯤꯅꯕꯨ ꯀꯔꯤ ꯀꯔꯝꯕ ꯑꯐꯕ ꯈꯟꯗꯣꯏꯅꯣ? ꯁꯩꯅꯔꯖꯤꯠ ꯃꯥꯒ ꯅꯤꯁꯥ ꯆꯥꯕꯗ ꯂꯣꯏꯅꯔꯤꯕ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯩ ꯂꯥꯏꯔꯤ, ꯇꯝꯉꯥꯟꯕꯒꯤ ꯃꯆꯟ ꯁꯤꯂꯩꯅꯨ ꯑꯁꯤ ꯐꯗꯤ ꯐꯖꯔꯤꯍꯦ, ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯤꯕ꯫ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯑꯒ, ꯑꯗꯨꯃ ꯑꯣꯏꯔꯔꯣꯏꯀꯣ, ꯊꯥꯗꯣꯛꯑꯣ, ꯐꯕꯨꯗꯤ ꯌꯥꯝ ꯐꯖꯕꯅꯤ, ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯝꯇ ꯐꯪꯗꯅ ꯇꯣꯛꯇ꯭ꯔꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯅ ꯀꯔꯤ ꯀꯨꯝꯍꯩꯕꯨ ꯁꯥꯟꯅꯒꯦ ꯈꯜꯂꯤꯕ? ꯌꯦꯡꯁꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ? ꯑꯦꯛꯖꯥꯝꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯤꯈ꯭ꯔꯦ꯫ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯁꯥꯒꯩ ꯑꯅꯤꯃꯛ ꯈꯪꯅꯔꯦ꯫ ꯃꯥꯡꯒꯣꯜ ꯀꯥꯕ ꯍꯥꯏꯕꯗꯨ ꯀꯥꯔꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯅꯤꯒꯤꯗꯃꯛ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯑꯁꯨꯝ ꯄꯂꯦꯞꯐꯝ ꯂꯩꯇꯕ ꯃꯥꯂꯪꯕꯅ ꯍꯨꯝꯕꯗ ꯆꯠꯄ ꯂꯩꯆꯤꯜꯒꯨꯝ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯝꯉꯥꯟꯕꯅ ꯄꯤꯈꯤꯕ UPSC ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ꯫ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯆꯧ, ꯃꯈꯥꯒꯤ ꯃꯥꯕꯣꯛ ꯍꯣꯏꯗ? ꯍꯣꯏ ꯃꯥꯅꯤ, ꯃꯣꯏ ꯕꯥꯖꯤꯗꯣ ꯃꯨꯝꯕꯥꯏ ꯆꯠꯀꯅꯤ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯥꯝꯖꯕꯤ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯕꯨꯡꯉꯣ, ꯍꯣꯔꯦꯟꯅꯤꯀꯣ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇꯣꯏꯁꯦ꯫ ꯑꯁ, ꯅꯪꯇ ꯌꯥꯎꯔꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯈꯪꯗꯦꯗ ꯏꯃꯥ, ꯑꯩꯁꯨ ꯌꯥꯎꯔꯛꯀꯅꯤꯗꯤ ꯈꯜꯂꯦ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯅ ꯍꯜꯂꯛꯄꯗ ꯑꯦꯛꯖꯥꯝꯗꯣ ꯌꯥꯎꯔꯛꯂꯤ ꯐꯔꯦ, ꯌꯥꯎꯔꯛꯇ꯭ꯔꯤ ꯐꯔꯦ, ꯉꯥ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯔꯛꯑꯣ꯫ ꯂꯩꯊꯣꯛꯁꯨ ꯉꯥꯏꯗꯅ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯏꯃꯧꯒ ꯄꯨꯟꯅ ꯍꯦꯛ ꯆꯥꯕ ꯑꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯅꯤ꯫ ꯃꯦꯂꯩꯁꯨ ꯃꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜ ꯆꯠꯅꯕ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯣꯏꯅ ꯏꯝꯐꯥꯜ ꯌꯧꯕꯗ ꯄꯨꯡ 1.5 ꯆꯪꯕꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯦꯝꯊꯣꯏ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯇꯝꯉꯥꯟꯕ ꯃꯥꯁꯨ ꯃꯦꯂꯩꯕꯨ ꯉꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯥꯀꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯁꯤꯂꯩꯅꯨ ꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯐꯃꯨꯡꯗ ꯐꯤ ꯆꯥꯏꯔꯤꯕꯁꯤꯡ ꯐꯣꯟꯗ ꯏꯁꯩ ꯇꯥꯅ ꯇꯥꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ, ꯁꯥꯏꯅꯔꯖꯤꯠꯇ ꯒ꯭ꯔꯣꯡ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯁꯤꯂꯩꯅꯨꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯑꯣꯏꯕꯅ ꯇꯨꯡꯗꯒꯤ ꯁꯤꯂꯩꯅꯨꯕꯨ ꯔꯨꯃꯥꯜ ꯑꯃꯅ ꯃꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯂꯩꯅꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤꯅ ꯀꯜꯂꯕ, ꯁꯥꯊꯤꯕꯒꯤ ꯁꯥꯊꯤꯔꯕ, ꯁꯥꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯧꯕꯤꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯨꯝꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯣꯟ ꯑꯗꯨꯅ ꯅꯝꯗꯨꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯈꯥꯏꯅꯔꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ꯫ ꯅꯣꯡꯒꯧꯕꯤ ꯃꯥꯅ ꯀꯨꯝꯒꯤ ꯅꯣꯡꯕꯨ ꯏꯈꯧ ꯂꯥꯡꯅ ꯋꯥꯅ ꯉꯥꯏꯖꯔꯕꯗ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯋꯥꯕꯗꯨ ꯎꯔꯗꯨꯅ ꯅꯣꯡ ꯍꯩꯊꯗꯨꯅ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯍꯟꯕꯤꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯍꯟꯕꯤꯕꯒꯨꯝ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯩꯅꯔꯖꯤꯠ ꯏꯈꯧ ꯂꯥꯡꯕꯕꯨ ꯐꯔꯕꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯩꯅꯔꯖꯤꯠꯀꯤ ꯈꯨꯠꯇ ꯁꯤꯕ ꯒꯥꯔꯤ ꯑꯗꯨ ꯇꯠꯇꯨꯅ ꯇꯥꯍꯧꯔꯦ꯫ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯐꯪꯈ꯭ꯔꯦ ꯇꯝꯉꯥꯟꯕ꯫ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯛꯅ ꯅꯣꯛꯅ ꯄꯨꯡ ꯈꯔꯒꯤ ꯇꯨꯡ ꯃꯦꯂꯩꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯃꯦꯂꯩꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯨꯈꯤꯒꯦꯀꯣ, ꯐꯤ ꯍꯣꯡꯉꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯝꯉꯥꯟꯕ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ, ꯁꯤꯂꯩꯅꯨ, ꯁꯤꯂꯩꯅꯨ, ꯕꯦꯝꯃ, ꯁꯤꯂꯩꯅꯨ, ꯑꯩ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯇꯥꯆꯧ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯂꯤꯅꯦ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯍꯥꯏꯅ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯅꯔꯨꯕ ꯂꯩꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯏ꯫
Thawai yaudraba machangi haksang tamna changai, konkhatpire kapna kapna. Bema, se, kaino na taurmisibo? Ha, kaino, namit pango se, namit pango, tachong na kauri ba se kumo ibungi bema. Ay ni exam yauraglaga nangi piro labiyo hayram badai ne. Ha, lao se, lao ba, tachong na changi piro labirage. Yaroy, yaroy ye nang sumain tawba yaroy ye. Kaino na taurisibo? Kumo, bema, tachong na kauri se mugtadi kumo kay daurage. Ay boret, imana halaglaga nang hagagpada. Tachaw kay kumuhay ba no? Ha? Ay kay kumuhay ba no? Ibungi bema. Tamngan ba makultok nga kappa adu tara do na melay amadi makoygi mamaboksu kay daw ba yauraba no hay na lakli. Tamngan ba kapto na layrambadagi hauzikta da urakli synergic ki makutta siba gari tari ba adu. Madu ubada asaw ba na mang thaduna machan yaksang adu tapna thamduna yung adudagi thokre. Adubu tanaruge haibadi khande melay amadi mamabokna maramdi makoisu kappi thajadana thokpa thodok asida nungaiba asa amada lairiba synergic ni turin mapal aduda yu fulda ngauri adubu khangaude tunglomdagi mabu chingkhalakpa aduga mabukta thangna hanjin thinki ihingna hingtana thalli mafam adusu amadi tamngan basu itana loire Synergic ki thawai gakjanga kaina daurabada masado khap khap singduna lei tamngan ba angaw ba magum asum na hai ichan hatpagi laman mabungai na khumabani phatraba nangdi sikhibana saruk chama hena phai thaudok pumba wawa laure khangdaba laitre police ta pau pikre asi ana yawbana maram oiraduna tamngan ba sikti yum danjilakle machanupa lakpo wada mama adu makolthok na kaple Imahagi bema, imahadi mangjare ko. Karino ichana tauriba sibo. Yengo, nangi tachaw lae. Nangi tachaw si exam yaurabane. Nang mo piro layan dunya hayram batay niya. Aduga kaino nang natauri sibo. Imahagi bema. Imahadi mangjare ko. Tamngan ba sukaple. Bema, nang bo imana kauri si Tadro. Ibungi bema, nang mamugtadi kumo kay daw bagi. Silay no, nang boy magi pibam si yeng bagam libro. Hando, amtando mayam si, mayam amtando. Pulis sama na hayrak pani, mayam do kara handok nay. Kanale, asi bagsang si gari dapo. Aduga Mr. Tamngan ba, nang su station na si. Tamngan ba masasu maral yara do na tap na hugot to na lep to na lay. Mimtoy kolkan na laura e, kap na. Yaroy, noy kanamta na isa puki ba yaroy? Mama aigi pamdagi isa puki ba yaroy? Pokpadagi nungay ba pang jaraktra ba aigi chane? Kanana si mama aigi mapamdagi isa sito na puki ba yaroy ye? Haja bagiwani upay laite asi bagsang adu zipsi da hapkre aduga tamngan ba station da chat na bahayri. Melay amadi memtoy pun na layminari tamngan ba na? Ima, kasi tawroy ye. Ay soren at mlakadoy ni. Haja bagiwani chimbalda tara imbit ki pidi. Adumak aroy ba oy na marawlay na wahay karasi hayrami. Melay, nang ay buwaraw no ko. Ay tukri ba tawdok si gyan tati. Kay waraw doy no. Ay waraw di. Nang ure na mahalak doy sidi. Pasa na mahalaw ko. Masira, nga siya yung tambangam na mamiyoy bay ko ipun siya ba to. Ay di chat kibudagi halak niya alaroy tambangam de. Adubo melay, ay nang mudi tamoy sing nanusi. Nang gitaw mimal, nang ginusi ba madiminusi kauroy. Handang mapok asida, nang buay na, ay Eigi Chagoinungda lay sata mapangandra basu. Nang ay buwaraw no ko. Ay na balay baday, matang mapok ay ba doon na tasik na, mapok nga doon na layram laba. Salan nga tasik na, tomtil nganbi, siruy gum, ay Eigi Chagoinungda, naningtam na, makalam na, lepchagi ay na, himaloy chingjagom, mayong nagiyik na bapumba, nasumlangki. Adubo handang mapok asigidi, nang ay buwaraw no ko. Fare, nang sa isor ko'y rambiyo, ay bamualag pahay na. Adubo, melay, ay tazati. Chalo kiki, nang naigin layrabi, machagi da makkan badawado na talaglabi, ay gimabu yung biyo ko. Chat kinuhay na kamjaningi jimbal na adubo ngamde.
ꯑꯁꯨꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯤꯔꯤꯕ? ꯏꯁꯣꯔ ꯅꯪꯁꯨ ꯐꯠꯃꯟꯗꯦꯗ, ꯅꯪꯁꯨ ꯋꯥꯔꯧꯒꯤ ꯅꯪꯕꯨꯗꯤ ꯑꯩꯅ꯫ ꯖꯤꯞ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯦꯡꯍꯧꯋꯤ ꯄꯤꯔꯥꯡꯇꯅ ꯊꯜꯂꯕ ꯃꯤꯠ ꯑꯅꯤꯅ ꯅꯪꯒꯤ ꯃꯥꯏꯀꯩ꯫ ꯍꯜꯂꯛꯈꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅ ꯁꯣꯟꯖꯩ ꯆꯤꯝꯕꯥꯜ ꯑꯁꯤꯅ ꯇꯞꯅ꯫